ꯁꯤꯒꯤ ꯃꯤꯠꯁꯤꯗ ꯃꯤꯊꯨꯞ ꯃꯆꯥ ꯑꯃꯗꯤ ꯌꯥꯎꯖꯩ ꯑꯗꯨꯒ ꯃꯊꯛꯇꯒꯤ ꯁ꯭ꯀꯤꯟ ꯂꯨꯖ ꯑꯣꯏꯕ ꯆꯣꯟꯊꯔꯛꯑꯦ ꯑꯗꯨꯅ ꯁꯤꯒꯤ ꯀꯦꯁꯁꯤꯗ ꯂꯨꯖ ꯑꯣꯏꯕ ꯁ꯭ꯀꯤꯟꯁꯤꯗꯪ ꯂꯧꯊꯣꯛꯑꯒꯗꯤ ꯃꯤꯊꯨꯞ ꯑꯄꯤꯛꯄ ꯃꯥꯒꯤ ꯍꯥꯟꯅ ꯌꯥꯎꯖꯕꯁꯦ ꯑꯁꯤ ꯈꯛꯇꯪ ꯎꯒꯅꯤ ꯑꯗꯨꯅ ꯑꯗꯨꯗꯤ ꯄꯤꯛꯃꯟꯒꯅꯤꯅ ꯈꯟꯗꯅ ꯈꯔ ꯆꯥꯎꯅ ꯄꯥꯝꯕꯒꯤ ꯈꯔ ꯆꯥꯎꯅ ꯁꯦꯝꯃꯦ ꯑꯅꯧꯕ ꯃꯐꯝ ꯑꯃꯗ ꯑꯅꯧꯕ ꯂꯥꯏꯟ ꯑꯃꯗ ꯑꯦꯟ ꯂꯨꯖ ꯁ꯭ꯀꯤꯟꯁꯤꯁꯨ ꯑꯗꯨꯝ ꯂꯧꯊꯣꯛꯑꯦ ꯁꯣ ꯃꯥꯒꯤ ꯑꯥꯐꯇꯔ 7 days ꯂꯨꯛꯇꯣ ꯌꯦꯡꯉꯁꯦ ꯑꯦꯟ ꯂꯪ ꯆꯠꯄꯒꯤ ꯄ꯭ꯔꯣꯁꯦꯁꯁꯨ ꯌꯦꯡꯃꯤꯟꯅꯁꯦ ꯄ꯭ꯂꯁ ꯃꯉꯣꯟꯗ ꯍꯪꯕ ꯀꯣꯏꯁꯟꯁ ꯈꯔꯒꯤ ꯃꯥꯅ ꯈꯨꯝꯃꯛꯄ ꯑꯟꯁꯔꯁꯨ ꯇꯥꯃꯤꯟꯅꯁꯦ ꯁꯤ ꯋꯥ ꯈꯔ ꯍꯪꯒꯦꯀꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯉꯁꯤꯁꯦ ꯅꯨꯃꯤꯠ 8ꯅꯤ ꯐꯥꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯄꯣꯝꯕꯁꯦ ꯀꯩ ꯅꯨꯃꯤꯠꯇꯅ ꯈ꯭ꯋꯥꯏ ꯌꯥꯝ ꯄꯣꯝꯒꯦ ꯁꯤꯗꯩ ꯍꯟꯈ꯭ꯔꯒ ꯅꯣꯡꯉꯥꯟꯕꯗꯣ ꯑꯗꯨꯗ ꯌꯥꯝ ꯄꯣꯝꯃꯦ 6-9ꯅꯤꯗꯤ ꯑꯗꯨꯗꯗꯤꯅꯦ ꯑꯩꯅꯅꯦ ꯁꯥꯔꯅ ꯑꯥꯏꯁ ꯍꯥꯞꯄꯨ ꯈꯣꯠꯂꯨ ꯍꯥꯏꯕꯗꯣ ꯑꯗꯨꯗꯅꯦ ꯑꯩ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯅꯣꯡꯃꯗ ꯑꯗꯨꯝ ꯑꯩꯁꯦ ꯑꯗꯨꯝꯅꯦ ꯍꯥꯞꯄꯕꯅꯦ ꯇꯣꯏ ꯇꯣꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯗꯨꯗꯒꯤꯗꯤ ꯐꯈ꯭ꯔꯦ ꯑꯗꯣ ꯅꯤꯅꯤ ꯍꯨꯝꯅꯤꯗꯩ ꯍꯦꯟꯅ ꯄꯣꯝꯈꯠꯄ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯝ ꯑꯥꯏꯁꯇꯨꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯣꯂꯣꯝ ꯇꯩꯌꯨ ꯈꯣꯠꯂꯨ ꯍꯥꯏꯕ ꯒꯨꯂꯤꯗꯨꯁꯨ ꯑꯗꯨꯝ ꯂꯣꯏ ꯆꯥꯔꯦꯕ ꯅꯥꯕꯗꯤ ꯄꯦꯟ ꯀꯤꯂꯔꯒ ꯆꯥꯕ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯥꯏꯁ ꯄꯦꯟ ꯀꯤꯂꯔꯁꯨ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯑꯅꯤꯔꯛ ꯈꯛꯇꯪ ꯆꯥꯔꯤ ꯅꯣꯡꯃꯗ ꯑꯃꯃꯝ ꯑꯣꯏꯅ ꯅꯣꯡꯃꯗ 2 ꯆꯥꯗ꯭ꯔꯦꯕ ꯑꯃꯇꯪ ꯆꯥꯔꯒ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯗꯨꯒ ꯅꯨꯃꯤꯠ 2 ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯆꯥꯗ꯭ꯔꯦ ꯑꯗꯨꯝ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗꯤ ꯉꯝꯕ꯭ꯔꯣ ꯑꯗꯨꯝ ꯑꯩꯁꯦ ꯅꯨꯃꯤꯠ 4ꯅꯤꯗꯤ ꯄꯨꯔꯥ ꯔꯦꯁ ꯂꯩꯔꯦ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯩꯖꯔꯒꯦꯅ ꯃꯤꯠꯁꯦ ꯁꯨꯝ ꯆꯤꯛꯂꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯀꯤꯕꯗꯣ ꯑꯣꯀꯦ ꯃꯤꯅ ꯈꯪꯅꯤꯡꯉꯤꯁꯦꯀꯣ ꯑꯣꯄꯔꯦꯁꯟ ꯇꯧꯕꯩ ꯅꯣꯡꯉꯥꯟꯕ ꯅꯤꯅꯤꯒ ꯁꯨꯕꯗꯣ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯉꯝꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯍꯛꯆꯥꯡꯁꯦ ꯋꯥꯕ ꯑꯣꯏꯕ꯭ꯔꯕ ꯑꯗꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯝ ꯉꯝꯗꯤ ꯉꯝꯒꯗꯧꯕ ꯖꯥꯠꯅꯤꯗ ꯑꯣꯀꯦ ꯏꯁꯥꯅ ꯆꯣꯏꯁꯅ ꯁꯨꯝ ꯑꯗꯨꯝ ꯄꯣꯊꯥꯕꯅ ꯐꯔꯅꯤꯅꯅꯦ ꯑꯩ ꯍꯁꯕꯦꯟꯅꯁꯨ ꯑꯗꯨꯝ ꯄꯣꯊꯥꯔꯣꯗ ꯅꯪ ꯌꯦꯡ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯌꯦꯡ ꯅꯨꯡꯉꯥꯏꯇꯦ ꯄꯥꯡꯕ ꯌꯥꯝ ꯌꯦꯡꯕ ꯁꯨꯝ ꯈꯔꯗꯤ ꯄꯣꯝꯕꯅꯤꯅꯕ 5ꯅꯤꯗꯩꯗꯤ ꯄꯣꯝꯕꯁꯦ ꯊꯨꯅ ꯍꯟꯊꯔꯛꯄ꯭ꯔꯥ ꯑꯧ ꯍꯟꯊꯔꯦ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯑꯩꯁꯦ 5ꯅꯤꯗꯗꯤ ꯃꯥꯏꯒꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯦꯄꯔ ꯀꯩꯅꯣꯗ ꯇꯤꯁꯨ ꯄꯦꯄꯔꯗ ꯇꯧꯔꯒ ꯄꯦꯠꯇꯨ ꯇꯧꯔꯒ ꯑꯗꯨꯝ ꯀ꯭ꯂꯤꯅꯔ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯍꯧꯔꯦꯕ ꯏꯁꯤꯡ ꯆꯣꯠꯄꯗꯤ ꯏꯁꯤꯡ ꯆꯣꯠꯄꯁꯦ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯈꯔ ꯆꯣꯠꯂꯦ ꯑꯩ ꯑꯗꯨꯝ ꯈꯔ ꯊꯥꯗꯣꯛꯄ ꯍꯧꯔꯦꯕ ꯑꯥꯏꯁ ꯊꯣꯝꯕꯒꯁꯨ ꯑꯗꯨꯝ ꯆꯣꯠꯄꯗꯨꯗꯅꯦ ꯌꯥꯝ ꯀꯨꯏꯅ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯅꯤꯡꯉꯦꯗꯅ ꯑꯩꯅ ꯑꯗꯨꯝ ꯊꯥꯗꯣꯛꯑꯕ ꯑꯗꯨꯝ ꯏꯔꯨꯖ ꯃꯥꯏꯊꯖꯔꯦꯕ ꯑꯗꯨꯝ ꯑꯗꯩ ꯑꯗꯨꯝ ꯀꯩꯅꯣ ꯏꯔꯨꯖꯔꯁꯨ ꯃꯥꯏꯒꯁꯦ ꯌꯥꯝ ꯀꯤꯅ ꯇꯥꯔꯕꯅꯦꯕ ꯅꯨꯃꯤꯠ 2-3 ꯑꯇꯣꯞꯄ ꯃꯤꯅ ꯈꯪꯅꯤꯡꯕꯁꯤꯅꯀꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯍꯤꯗꯥꯛ ꯀꯥꯞꯄꯗꯣ ꯑꯗꯨ ꯀꯌꯥꯝ ꯅꯥꯒꯦ ꯑꯗꯨꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯁ ꯌꯥꯝ ꯅꯥꯗꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯀꯤꯔꯤꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯅꯥꯗꯦꯗ ꯉꯥꯏꯍꯥꯛꯇꯪ ꯇꯤꯛ ꯂꯥꯎꯅ ꯇꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯅꯥꯗ꯭ꯔꯦ ꯍꯤꯗꯥꯛ ꯆꯪꯕꯗꯣ ꯅꯥꯕ꯭ꯔꯥ ꯑꯧ ꯍꯤꯗꯥꯛ ꯀꯥꯞꯁꯟꯕꯗꯣ ꯑꯍꯥꯟꯕꯒꯤ ꯑꯗꯨꯝ ꯊꯤꯟꯕꯗꯣ ꯈꯔ ꯅꯥꯏꯌꯦꯕꯀꯣ ꯈꯤꯇꯪ ꯁꯦꯀꯦꯟ ꯑꯃꯇꯪꯅꯤ ꯅꯠꯇ꯭రా ꯑꯗꯨ ꯃꯇꯨꯡꯗ ꯌꯥꯝ ꯀꯟꯅꯁꯨ ꯅꯥꯕ ꯑꯣꯏꯗꯦꯀꯣ ꯑꯣꯏꯗꯦ ꯑꯩꯗꯤ ꯊꯤꯟꯕꯗꯨ ꯈꯛꯇꯪꯅꯤ ꯅꯥꯈꯤꯕ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯤꯗꯥꯛꯇꯨꯗꯅꯦ ꯑꯩꯅ ꯍꯤꯗꯥꯛꯁꯦ ꯑꯁꯦꯡꯕꯗꯤ ꯌꯥꯝꯅ ꯊꯨꯞꯂꯤ ꯅꯥꯕꯅꯦꯕ ꯍꯤꯗꯥꯛ ꯆꯪꯕꯗ ꯑꯩꯅ ꯀꯩꯅꯣꯝꯃ ꯌꯥꯜꯂꯦꯕꯀꯣ ꯍꯤꯗꯥꯛ ꯄꯤꯛꯊꯣꯛꯄꯗꯣ ꯍꯟꯊꯅꯕ ꯍꯥꯏꯅꯀꯣ ꯑꯅꯤꯁꯨꯕꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯗꯤ ꯅꯥꯕꯗꯤ ꯀꯌꯥꯝ ꯐꯥꯎꯈꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯗꯤ ꯂꯩꯗꯅ ꯂꯣꯏꯔꯝꯗꯥꯏꯗ ꯈꯔ ꯅꯥꯔꯛꯄ꯭ꯔꯥ ꯂꯣꯏꯔꯝꯗꯥꯏꯗ ꯃꯇꯥꯏꯁꯦ ꯈꯔ ꯅꯥꯔꯛꯑꯦ ꯁ꯭ꯋꯥꯏꯁꯦ ꯑꯩꯅ ꯍꯤꯗꯥꯛ ꯀꯥꯞꯈꯤꯕ꯭ꯔꯥ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛ ꯀꯥꯞꯄꯦ ꯑꯗꯨꯗ ꯅꯥꯏꯌꯦꯅ ꯑꯩ ꯅꯥꯃꯟꯈꯤꯗꯅꯅꯦ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯑꯗꯨꯝ ꯐꯈ꯭ꯔꯦꯀꯣ ꯑꯃꯨꯛ ꯐꯈ꯭ꯔꯦ ꯐꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯆꯦꯛꯀꯞ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯐꯖꯅ ꯇꯥꯕꯅꯤꯅꯀꯣ ꯀꯩꯁꯨ ꯑꯁꯣꯏꯕ ꯈꯣꯠꯄ ꯀꯩꯅꯣ ꯌꯥꯎꯗꯕꯅꯤꯅ ꯇꯧꯒꯗꯕꯕꯨ ꯊꯥ ꯑꯃ ꯐꯥꯕ ꯐꯥꯎꯗꯤ ꯑꯃꯨꯕ ꯒꯣꯒꯜꯁ ꯂꯩꯔꯗꯤ ꯎꯞꯁꯟꯕꯤꯌꯣ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯨꯔꯤꯈꯩ ꯁ꯭ꯋꯥꯏꯒꯤ ꯃꯄꯥꯒꯤ ꯗꯥꯛꯀꯁꯦ ꯈꯔ ꯉꯥꯡꯁꯤꯟꯕ ꯍꯦꯟꯕꯅꯦꯕ ꯑꯗꯨ ꯑꯅꯣꯛ ꯑꯃ ꯎꯞꯄꯗꯤ ꯑꯗꯨꯝ ꯐꯩ ꯒꯣꯒꯜꯁꯦꯀꯣ ꯃꯥꯏ ꯇꯥꯕ ꯈꯣꯠꯄ ꯂꯣꯏ ꯌꯥꯔꯦ ꯃꯦꯀꯞ ꯊꯥꯕꯁꯨ ꯌꯥꯗꯤ ꯌꯥꯔꯦ ꯐꯖꯅ ꯑꯣꯏꯁꯜꯂꯝꯅꯤꯅ ꯑꯗꯨꯕꯨ ꯈꯔ ꯉꯥꯡꯕ ꯈꯣꯠꯄ ꯄꯣꯝꯕ ꯇꯧꯅꯤ ꯍꯞꯇꯥ ꯑꯃꯒ ꯉꯥꯏꯈꯤꯁꯦ ꯁꯣꯝꯒꯤ ꯀꯦꯁꯇꯀꯣ ꯍꯞꯇꯥ ꯑꯃ ꯃꯇꯨꯡꯗ ꯀꯩꯀꯩ ꯊꯥꯅꯤꯡꯕ ꯂꯣꯏꯅ ꯃꯤꯠꯇ ꯃꯦꯀꯞ ꯊꯥꯕ ꯂꯣꯏꯅ ꯌꯥꯔꯅꯤ ꯑꯇꯩ ꯍꯪꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯕꯁꯦ ꯌꯥꯝ ꯀꯟꯅ ꯄꯣꯊꯥꯕ ꯅꯠꯇꯕꯤꯗꯀꯣ ꯈꯔ ꯍꯥꯏꯗꯤ ꯑꯦꯛꯁꯔꯁꯥꯏꯁꯀꯨꯝꯕ ꯇꯧꯗꯕ ꯂꯝꯖꯦꯟ ꯆꯦꯟꯕꯒꯨꯝꯕ ꯆꯠꯇꯕ
ꯑꯗꯨꯒꯨꯝꯕꯗꯤ ꯍꯞꯇꯥ ꯑꯃꯒ ꯈꯤꯇꯪ ꯄꯣꯊꯥꯕꯗꯤ ꯐꯔꯤ ꯊꯨꯅ ꯄꯣꯝꯕ ꯍꯟꯅꯅꯕ ꯑꯗꯩ ꯀꯣꯛ ꯋꯥꯡꯅ ꯂꯩꯌꯣ ꯍꯥꯏꯕꯗꯣ ꯃꯣꯟ ꯋꯥꯡꯅ ꯈꯥꯡꯕꯗꯣ ꯑꯗꯨꯁꯨ ꯑꯅꯗꯔ 1 week ꯇꯧꯔꯤꯈꯩ ꯀꯥꯟꯅꯕ ꯐꯪꯈꯤꯅꯤ ꯑꯥꯏꯁ ꯊꯣꯡꯕꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯧꯖꯤꯛ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯒꯨꯒꯜꯁꯀꯨꯝꯕ ꯍꯥꯞꯄꯒ ꯒꯥꯔꯤ ꯃꯆꯥꯒꯨꯝꯕ ꯊꯧꯕꯗꯤ ꯈꯔ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗ꯭ꯔꯥ ꯌꯥꯔꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ